Lakhipuronline putoksaba Mars ki tang kuntaruk nongmaijing numit ki Khomjinba Pao tabirasi. Ahanbada maruipa Pao. IBA Women's World Boxing Championship ki final dangasi Lavlina Borgohai amadi Parker Kathleen sanargani. Guru Pungjaiba Khumukcham Kamini Babu Singh Memorial Award Pungjaiba Oja Kongkham Nilmanida kusinakre. Maifagi mikap thoglasi aikhoi haiba khongchet kasargi kun chamaga ahum phauraga kilometer chani ge kunthra mari ge khongchet chatkre. All Assam Manipuri Students Union ge hanagi president Oja Sorokhaiba Nanda Kishore Laikidre. Nipumatoi Suba Agartala Larik Mela Hokre Manipuri Sahitya Parishad ki stall suyauri amasung haujiki matam ge sahitya nainarol amasung Manipuri Saireng haiba hiramda lecture ki thorom pangthokre. Haujik mapungoi pa pau tabirase. IBA Women's World Boxing Championship da KG Humbutra manga ki kanglup ki final da ngasi Tokyo Olympic ki bronze medal fangkrabi Assam gi Lavlina Borgohai amadi Australia gi Parker Kathleen sanargani. Sanaba singasi nongmaijing numidangi pung 8:45 dagi Doordarshan gi YouTube channel dagi su yengba yagani hairi. Kasar Lamar Gram gi Bamon Mandopta Pangthokpa Achamba Thormamada Guru Pungjaiba Khumukcham Kamini Babu Singh Memorial Award Jenthokre. Mars ki tang kunmanga thangjenumita Guru Pungjaiba Khumukcham Kamini Babu Singh Memorial Trust na Kasar Bam Manung Khungi Pungjaiba Oja Kongkham Nilbanida mana adu kusinakre. Award kusinabagi thoromda Professor Dr. H. Noni Kumar Singh HOD Manipuri Department Assam University Silchar Additional Chief Engineer R.K. Kopalsana amadi Trust ki Chairman Khumukcham Kanta Bihari Singna Chief Guest Special Guest amadi President oina taistapamki Thorom gi maka chatharakpa oina Laikidraba Guru Khumukcham Kamini Babu gi khubamda haikatlekat sutamki Chahi ani leiraga pigadaba award asida seluna lupa lising tara sol ama amadi citation ama yauri Thorom asiga mari leinana Professor Dr. H. Noni Kumar na phongdokibada Kasargi Lamar Gram Hairiba Kun asida matam amagi saknairaba pungi guru Khumukcham Kamini Babu Singbo ningsingba oina mioi mangana saba trust asina award asi Guru Khumukcham Kamini Babu Singhi sebok Harinam Sankirtanda pungi thagon tobiriba Kongkham Nilmani Singhada khusinabani haiki Saruk yakiba Additional Chief Engineer R.K. Kopalsana na phongdokibada chahi nifuni thoiromgi mamangda taibang thadokraba Khumukcham Kamini Babu Singhi leikidaba numidasida Guru Pungjaiba Khumukcham Kamini Babu Singh Memorial Trust na oja asigi satra singi maraktagi amma khangatuna ahanba oina Pungjaiba oja Kongkham Nilmani Singhda award asi khusinabani haiki ngasi asi ikoi Khumukcham Kamini Babu Singho Pungi Guru matam amagi lamdam siguna jam saknairaba oja oiramba mioi amani mafam asimak kasargi lamargam khungangni oja asina pokhiba amasung oja asina sori khuya tankiba lamdam adumakni mafam sida guru sigi ningsingba waina magi macha masusing amasung Khumukcham sagai ki luching makada oja sigi macha nupa yaima Sri Khumukcham Kanta Bihari Singhi lamjing makada Khumukcham Guru Kamini Singha Trust Panama Sahi ani gi mana marilena ba natsangritan gi pungi oja singda kusamna bagi pandam masida koina trust si semjei handaki trust sigi se thauram moina han boina lamagam kungang sida ngasi Mars gi tang tramang akun manga guru sina si laikidaba numit sida ningsing boina masigi numit tang kun manga sida hari sankritan ga loinana koi ningsing mana upalising tara amadi sal amaga loinana jasigi seboksing gi lagtagi yan maming leiba seboksing ngakta ni akoi singdo sor khuya tan kre
hojima chahi haloi raba koi manung kun hariba pungang dugi wangkham Sri Nelamani Singha si oja si gi asan ba sebok ni oja si da mana si koi hari sankritan loina na asi koi na khudol tamjei lepsari bam pham si koi chahi ni phuni thoi muki mamang dal lekhi draba ngi arar biramba mukjam kamini babu gi mai gi khol du gi hek mamang makta dani ningnom da leibiri sina haibo jadu gi mai gi mongpham purani asi si koina jagi du gi leigi daba mai gi mrita ti gi numit se da akoi gi mukjam kamini babu memorial trust na sai gi ahan begi oina sai gi haija gi duni koi gi professor noni na hai gu dwaina koi gi kongkham ojanil mani da koi mai gi sebok jujik leuri ba sebok sing dagi jujik leiba ke ojaren oina leibiri ba sebok ni angwan da koi ne sinajare to koi na sinajabe gi pandam si nat sankirtan hai se koi gi aure Vaishnavism chachari ba koi gi Manipuri koi gi koi pok pa dai na sibau gi manu seda koi na tawuri ba tawjari ba thabak thoram panamta koi gi anaba jadraba koi gi thoramamni na madu tung koi na lehona bagi hai balam sida leibiri ba ai macha mara sing sibok sing du hena pung thogat chabagi pandamam ga loina na koi nar sankirtan gi hai ba pot si mitai khonai sida tungna tung koi na mai gi thoram sing da koi gi nar sankirtan ga loina na tawba ngam janar bagi adi pandam da koi na tawjabani Maifagi mikap thoglasi ekoi haiba kholau puduna chatliba khongset ngarang taramarini suba numita kasargi khun chamaga ahum phauraga kilometer chaniga kuntramari gi khongchat chatkre ngarang ayuk kamarbondagi khongsan bahauki kamarbon rising youths committee KRY sina silangduna Dhananjoy Singhana mipama poiraga mipama ma pangthoki khongset asiga mari lenana Seram Herajitna imalon kannanabagi damak khunda joina khundariba Manipuri singi apunba lichingna aikoigi imalon Assamda kanmangamgani kannanaba honaminasi haike thangjam projena aikoina aikoigi imalon kannanaba honadana mitopna aikoigi imalon kanbigida banate haike KRYC gi president Kisan Sharmana imalon Assamda kannanabagi damak honabada thawai yauna sagutkani haike matungda Chanpur gi mandopta mipamama pangthoki Sesri khungi maira paibi ima singal ari sanaraba matung Dungkor Kalinogor khunda chatuna paujel piraba matung Borkhola bazar phauraga Kasipur khunda imalon gi paujel piraba matungda Jarol tola khunjauda numidang pothaki khongset asibu pukning thogatpa oina Federation of Civil Society Organization FOCS Manipurna sel gi tangbang pirakhi hairi khongset asida khongloi oina Tampak mayum Rehanuddin Khomdram Anjali Monindra Changamayum Sarugyaki haina Maifagi Joint Secretary Wahengbam Surendra na phongdorakle hek wena tamjarpa mai ke ron han han ba kun jigi satrani akhoi kyam wang ta mai an haibada mai ke ron je school se sabangam de banina u leire koi chat na isana holi wa leire mi wa khong de jala ga isana sajai school se kuppa ngam na I leibe mathau tarami I lobu chale isana mayam honjaraga diman tawna school sadna mai ke lon yan hana koi bor khala je jiga koi yan han satrani 75 ta koi test thai final na 1976 ta thai koi chaba so moje koi ri jam la thi ba ha jai madam duga yan han ba satra di koi LP da Bengali tamjare ani su boda majeron thoe ha badagi school hore ha badagi amuk class 6 sewa 7 bak majeron tamjare 7 lalaga di tamningai larik leidre ko larik pangde hangja bai awa bajina ko kai togi English medium ta nungsibagi haurakam thamoina Chimbalda tatana insinbani lamdam masigi sei nungai bu pamjaba naharol singbu puning thawat jaba oina
Gosaipur Development Association Kasagi Lamjing Makada Gaura Savitri Memorial Singing Competition 2023 haina mingthonba isai gi hendana ba ma lakliba April gi tang mapan Gosaipur gi chingya lekai da pangthok chakadauri isai nongmai gi lammasida thawai jawbasi naw singna saruk zabirana ba dorok ningsingjari Kupamarol gi damak 9101536264 da contact tawbiro Chabani kanagi michengna yinglibani konana All Assam Manipuri Students Union AMSU Central Committee ki Lising Magachamapan Mutramapan dagi Lising Magachamapan Marfumathoi Session gi President oina thau pubiramba Kasar Gosaipur gi Sorok Haibam Nandakishore Mars ki tangkun manga ngarang ayuk pung manga makai taba matamda masagi anaba manamaram oiraga laikidre Laikitaba matamda masagi chahi humpunipan sukre kumja lising amaga chamapan yangkai mangagi December ki tang kuntra mathoda taibang pharok Nanda Kishore matam sangna Maspara Manipuri ME School ki oja ibirami school asigi oja makok oina Krista kumja lising ani gatara mangagi December ki kuntra mathoda thabak taki pothakhi mahak Assam Manipuri Kala Academy ki General Secretary oina su thopu biramba tanatana AMSU amadi All Assam Manipuri Women Mairapai Coordination Committee ki advisor su ibirami Manipuri lona nipan suba schedule ta chananaba amadi Manipuri jati ke saktam ngakna ba honabada chokthaba leitana saruk yabiramba sorok khaibam Nanda Kishore lekhidaba si AMSU gi imung manung tanatana khunaya sigi chauna mangjabani AMSU gi luchingba sina lekhidaba gi pauta bada AMSU gi mahut sinduna lubasigi advisor Saikhom Kamlakanta Kirogopal Sharma lubasigi ex vice president advocate Phanjobam Loknath amadi atei AMSU gi thobuba singna Laikidabagi yumda chatuna awaba phongdokre ikai khumnajariba ojagi thawaina lairamlenda ingna chikna leiba oirasanu hairaduna imung manungi awabada su saruk yazari haina mairoi lupasigi maigedagi phongdorakle Silchar Circuit House ta Miteis Chambers of Commerce Assam ki members singna United Committee Manipur UCM ki President Oza Joy Chandra Konthaujamga unaduna chakot thorangi matangda wari sanakre haire ngarang unabaduda Ampal gi hanagi President Ahong Sangbam Lili Meitei Chambers of Commerce Assam ki General Secretary Okram Lakhikanta Yengkhom Anit Robin Sharma Oza Pradeep Khaidem Prajamohon Ayekpam Syamakanta Ahong Sangbam Lakhimani na chingbana saruk yakhe Nipumathoi suba Agartala Lairik Mela Chatharapa ngasi nimit humni sukre haukiba irai numit Mars ki tangkun marida Hapania International Fairground da pangthokiba thoromamada Chief Minister Dr. Manik Sahana mela du haudoki handaki mela sida phamba sibna stall chamaga mutra taruki manungda Tripura dagi marfuni thoi aduga mapan ki publisher bookseller humutra mapan aduga Bangladesh dagi taramanga yauri Tongan ba masing likpa purup tagi Kokborok Chakma Manipuri Sahitya Parishad ki stall sujauri Hanagi Deputy Speaker Bishwabandhu Sen handaki Tarahumdoi Suba Tripura Vidhan Sabha ki Speaker oire Mars ki tangkun maridagi Tripura Vidhan Sabha mifam haukre ayuki pung 13 da mifam hauki member jangkai mapana mifam da saruk yakhi seat arrangement matik chade haina wakaladuna Tripura Motha gi member Tarahumdoi walkout tokhi Speaker Khanbagi Mikhal dasu Tripura Motha yaukhide aduna Speaker Mikhalda Bishwabandhu Senna vote Kuntranithoi aduga Birodhi Dol ki Kopa Raina vote 13 phangki Anoba Speaker Bishwabandhu Senbu Chief Minister Dr. Manik Saha amadi Birodhi Dol ki member singna Speaker gi phampham langda pusinduna phamanke Speaker khalaba matung Tripura gi Governor Satyadev Narayan Arjana Vidhan Sabha mifam haudok pikhi mifam asi Mars ki tang 19 phawba chathagani haina Agartala dagi RK Tarunjit na paudam lakle Naharol Sahitya Premi Samiti Imphal na sinduna Manipur Press Club Major Khul Imphal Git Auditorium da Professor Nongmaithem Tombina Kachaba the third lecture on contemporary literary criticism Haujiki Matamgi Sahitya Nainarol amasung Manipuri Saireng haiba hiramda Professor Thaunaujam Ratan Kumarna lecture pibiki lecture gi mifam asigi President Samiti gi President Nauroibam Indramani na oibiki
mayambu okpa amasung nungi oiba warolna samiti gi vice president haubam yaimana piki thagat wahina samiti gi general secretary Dr. H Tembana pibiki Thoromasida Guru Padmasri Saugwaijam Thanilna iba mahakna achangba senpham puthoktuna samiti gi damak kachaba aduga longjam joy chandrana edit tawduna puthokpa lairik Manipuri Sankirtan gi horokpham amasung masak miyamda phanganki lecture asida Professor Thaunaujam Ratan Kumar na miyoibana lol sijanaba horokpasi sairengdagi hawi haina mot peki thoramda hanagi Manipuri Sahitya Parishad ki president Thoidingjam Tombi Manipuri Sahitya Parishad ki President Longjam Joy Chandra, columnist Dr. Rajkumar Gunachandra, Laisram Memo, Professor Polem Nabachandra, retired IAS K. Radha Kumar, Literary Society ki President Nongmaitem Kiran Kumar, Professor Ngangom Ekasini, Professor Koijam Santibala Masung Kabi Ketrumay Birchandra na chingba kayasu sarugyaki, Samiti ki President Nauroibam Indramanina, asigumba lecture asi makhatana Narol Sahitya Premi Samiti na pangthoknaba honagani haiki. Aroibada maroiba pau amukhanna IBA Women's World Boxing Championship ki final dangasi Lavlina Borgohai amadi Parker Kathleen sanargani Guru Pungjaiba Khomukcham Kamini Babu Singh Memorial Award Pungjaiba Oja Kongkham Nilmani da kusinakre Maifa gi mikap thoglasi eikhoi haiba khongchet kasar gi kun chamaga ahum phaurga kilometer chani ga kunthra mari gi khongchet chatkre All Assam Manipuri Students Union gi hanagi President Oza Sorokhaibam Nanda Kishore Laikidre Nipumatoi Suba Agartala Larik Mela Hokre Manipuri Sahitya Parishad ki stall sujauri amasung haujiki matam gi Sahitya Nainarol amasung Manipuri Saireng haiba hiramda lecture gi thorom pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare